Kojim amasung Kolen gi thogdokta Sirs ki leader ahum hat ki bamusung mioi kharan aswapa nang han ki bagi thogdokpu Manipur gi Naga Legislature forum na Akanba Maongda Yaningdaba Phongdorakli iramasugi matangda Manipur lenga ke Deputy Chief Minister Losi Deko Hilarious Committee ki Chairman MLA Dinganglung Gangmai MLA Awangbu Nyumai MLA Kasim Vasum MLA Jang Hemlung Panmai MLA Lesho Kakshing MLA Ramuiva MLA SS Olis amade MLA J Kumosana khujek piraga puna thadorpa cherolgmagi matungina santi gi damak thabak tawriba mioi singda minungsi leitana khut thaba amasung hatokpagi thong asi yaba ngamloi thodok aduda senariba sing law enforcement agencies singna faduna buk tawgadabani leikidraba singe imung manungna thengna horiba awabada su forum masina saru yari loinana asopa nangnaba mioi sing atubada phagalnaba sambiba mapuda thoniri state asida tanglu daitaba phibam hanjilaktuna aikhoi masel nungsi sanana hingminana ba puna thabak tawminasi loinana nagam sungkuki gi misam phajin khiba Mioi Singh atubada tekta kaidana thadorna basu cherolasina appeal torokli